Manipur da thokliba erang asi marakta suspension of operation suicide taunabada yaoba Hmar lalhoulup amada unique biometric identification number UBIN yaudana BJP Leingak na Lupa Crore taruka lakun tarit ke senfam pithoklamle maramasina Houjik thokliba Laan Asi Bjp Leingak ke Achouba Khut Yaowi haina Manipur Pradesh Congress Committee ki President Kaisam Megachandra na maraal sirakli ngasi biti rota laiba Congress bahabanda pangtokpa paugi mifam amada Megachandra na makataraduna kumba listing ani kunhumdoi gi me thadagi haurakhiba erang asi BJP Leingak ki Achouba Khut Yaowi haibasi mayek singrakle BJP Leingak na kuki su group ta yamlaba selfam lan na pikhibagi matangda Congress na kumja listing ani kunnithoi gi Mars ahumdagi wakatuna lakli madugi mathakta Auditor General of India nasu hiramasida thizinaba assembly da table tawkhibani su group da pitokhiba senfam asi Lupa Crore kun tarit ka lakh kunthra nipani haiba selfam asi kumja lising ani kunni thoida su group ta yauriba kuki lalhoulup shinge umbrella body oiriba KNO amadi UPF da pikibani yamlaba senfam pikibagi matangda thizilingai cherakta amukhanna mamang chahi inglising ani kunmari ge July 8 dasu Hmar People's Convention di hairiba lalhoulup asige lalai kung amasung Joshua Kauba Mioi Anigi HDFC Bank ki account ta Lupa Crore taruka lakh kuntaritsu pithoklamani hairiba selfam asina umbrella scheme of modernization of police force ki makhada pibani yamlaba selfam sing asi pithokhibaga mari lainana haukiba assembly session da start question oina wahang hangbada chief minister nongthomam berena senfam asi pikhiba leite haikibani adubo auditor general of India gi maikai degidi achumbani haiba wafam laiki Megachandran wakha taraduna Manipur miyam na irangi awaba mayok naringai cherakta asigumba thawong chathariba karigino hangladuna miyam na khamtheng na wariba si BJP na thokhanbani haina maraal sikhi Election state assembly election da masi sumaina 27.38 crore pbse masi check amada adagi against the modernization of police force sigisu oi adagi masi da Amit Shah na adagi state government ki fundagi Amit Shah yauraga paisa pibutu madu lali haibasi election commission na madugi reply huju phok bidri adusu arangba amani haibasi adu adu proof su adu koina demand tawraga leibane yamna mi hat mi pun tawnari ngai maraksida nongma kangdana mi simina thoingai da karigi group amada huge amount si masi paisa si pulak pisallido masina irangsi is a creation of BJP na erang si tawgani makoi erang si thoni haibasi summe haibasi proof tawe thum thakselaga thau thakselaga adagi paisa mapun piselaga erang tholi bisi aikoi myam ji kari oidori haibasi wafam dune ba lakjari si